Kurumjari, SKTV News po yung biriba ko ay pumnamok po OLIVIA ta kelam na taram nokchari, ahan bada maroy ba pausing pizari. Governor Ajay Kumar Bhalla amasung Chief Minister Yumnam Khemchana lusingduna athaubasingi mafamda haikat laikat tamduna Khongjom War Memorial Complex ta Khongjom Day gi thawra pangthokre. Manipur ngakna UAPA gi section 43A chana handuna police ta ahenba power PBK notification thokibabo Youth Forum for Protection of Human Rights ki maikaidagi yaning na bafamdurati. Amasung chonglaw gi thaudok ta miyoi manga amadi TM ka som gi thaudok ta miyoi ani leikidabagi thawong singbu yaning da bafamdok laduna tongan ba mafam da wakat mifam chathakre. Hauzik pau sandong na pizari. Manipur gi ning tambangak nabagi damag kumja inglising amaga chanipan marfutara mathoi gi ngasi gi numita Khongjom gi lanfam da thawai kat khraba athoba singi mafam da Manipur gi Governor Ajay Kumar Bhalla na luchingduna state ki thakta ikai khumna utkre Kheba chingda leiba Khongjom War Memorial Complex ta pangthokhiba Khongjom Day gi thoram aduda Governor Ajay Kumar Bhalla amasung Chief Minister Yumnam Khemchana Chief Guest amasung President oina sarukya khe Lenga ki Minister MLA amadi civil amasung police ki makok thongba official kayasu saruk gyakhiba thoram aduda Governor na luchingduna Khongjom gi lanfam da thawai kat khraba athoba singi ningsing yumbi oina khilliba Khongjom War Memorial Pillar da haikat leikatam khe madugi matung da Manipur Rifles ki contingent amana Guard of Honors pi bagaloina na reverse arms amadi sounding of last post khongke makha tarakpada minute ani tuminna leptuna athoba singi mafamda ikai khumnabasu utke thoramadugi makha chatharakpada Khongjom War Memorial Complex ta leiba pauna brajabasi gi mitamda haikat laikat tambagaloina na gun salute pike madugi matung Khongjom Turel da haunabi matung inna tarpan katpagi thoram makha tana pangthokhi Khongjom Day gi thoram maduda Governor Ajay Kumar Bhalla na phongdokhibada Khongjom gi lanfam ase Manipur gi athoba singda leikhiba thauna kathokpa amasung mama leibak nungsibagi lengdraba khudam ama oina ngasi fawba leiri matamaduda mapangal leiraba British ka lanthingna haibasi araiba amadi nate ngasi pangthokliba Khongjom Day gi thoramasi athoba singbu ningsingba dukhak nate thoramasi amatta oiba amana amabu ikai khumnaba amadi singnaba kaya laklaba matamda akhang kanbagi mathau taba sing adu numit asidagi tamjaningai oi haiki Khoi Pomnamak Khongjom Day gi nomit asibu thamoi segna ningsing ba amadi ekai khumnaba utpaoina Khongjom War Memorial mafam asida tilare. The Battle of Khongjom remains imprinted in Manipur's history. The Battle of Khongjom was not just a battle of arms but a battle of honor, patriotism and determination. Our forefathers stood strong to defend Manipur's sovereignty even against the powerful British. The indomitable spirit of the people of Manipur remains a unique history of patriotism in the world. Khongjom Day is a tribute to our brave forefathers who stood valiantly during the Anglo-Manipur War, particularly the fierce battle fought at Khongjom in April 1891. It was here the sons of Manipur, though vastly outnumbered and out-equipped, chose honor over surrender and courage over compromise. Amaromda Thoram Mapugi Warol Piraduna Chief Minister Yumnam Khemchana phongdokhibada adungai athoba singna lamdam asibu ngak senduna thamlambadagi ngasi aikhoina Manipuri ama oina chawthokchana hingba ngamlibani Manipur gi apunba saktam ngak naba hotnabada Maharaj Kulachandra Yuvraj Tikendrajit Pauna Brajabasi Chongthamia Chunglen Sana amadi atai athoba singna lauramba thodang aikhoina matam chupada ningsingduna lehauragani haike Magna Makhatana haikibada Tronglaubi de Thokiba Thodok adu Laibak Thiba amani Thodok adugi matangda Sem Kiba JAC ka kayarak hanawari sanabada Lenga ki maikaidagi pangba yaba mateng pumnamak pangani haina thazaba pikre Laibak Thiba Thodok adugi matangda miyam na tongan ba mafam da changsiliba Khongjang asida chawkhat thaurangi thabak thoram singda yariba makai ayet apan pibiganu loinana aikoi masel gi marakta muknaba manba ihau sing yariba makai hobiganu haina Chief Minister Y Khemchana apel tawki Aikoi punamuna nijing liba tumba Khongjom largi lan hammaduda laikidraba pauna brajabasi Chunglen Sana duga Chogdamia duga to kya
ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯃꯔꯣꯏꯗꯕ ꯑꯍꯜ ꯂꯃꯟ ꯀꯌꯥꯒꯤ ꯕꯂꯤꯗꯥꯟꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯦ ꯄꯨꯟꯅ ꯂꯩꯍꯧꯔꯤꯕꯅꯤ ꯁꯤꯃ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯅꯤꯡꯕꯗ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯅ ꯕꯣꯝ ꯄꯣꯈꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ JACꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯅ ꯇꯥꯡꯀꯛ ꯀꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯏꯍꯧ ꯍꯧꯕꯤꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯏꯍꯧ ꯍꯧꯕ ꯇꯥꯔꯒꯁꯨ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯂꯥꯛꯑꯣꯏꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃ ꯃꯨꯛꯅꯕ ꯃꯥꯟꯕ ꯏꯍꯧ ꯑꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯇꯣꯉꯥꯟꯕ ꯕꯟ ꯂꯩꯔꯝꯕ ꯀꯌꯥ ꯑꯗꯨ ꯑꯊꯤꯡꯕ ꯂꯣꯏ ꯀꯣꯛꯊꯣꯛꯄꯤꯗꯅ ꯏꯪ ꯆꯤꯛꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ Chahi khudingi pangthoktuna lakpa Khongjom de handak chahi gi su amuko amadi miyamna athoba singi mafamda haikat laikat tamduna ikai khumnaba utuna thangwai ban chairau chingi thelda leiba athoba singi khubamda mapung fana pangthokre thauram asida amuko gi president Sanjoy Choro khaibam na haikibada Manipur na chahi lising ahum hena maning makha tamna palakpa matamda matamadugi ipa ipu singi thauna lingjel adu ngasi gi mirol na khudung induna ipa ipu singna pamjaramba ningkha tambagi pandam adu fangnanaba hotnabagi matam yaure numit taba naidi hainaramba British ke achauba lanmi tengolna Manipur gi mathauna leiraba apik palanmi tengolda Maikai ahumdagi landarakuna Khongjom gi kheba chingi lanfamda thawaina ponta pikhiba adugumba Manipur leibakni Manipur gi asigumba mathauna leiba mama leibak ki damakta kathokpa ngamba thaunana Manipur ningkha tamba pirambani ngasidi Manipur dat leiriba tongan ba furup singbu deficit policy tauduna amaga yengthina halle madugi matik chawa khudam oina haukiba kumja inglisingani ga kulhumdoi gi me ahumdagi ngasi fawba thoklagliba narco terrorist ki thawongbu center na lona amadi fongna mateng pangsinduna lakli asigumba central lenga ki michang mikhai naiba thawongbu amukona thingduna lakli haina fongdokhi Adungai kumja Englishing amaga chanipan marfutara mathoi gi ngasigi numita mathauna leiraba British lanmi singi mayokta Manipur gi ning tambangak nanabagi lantheng nabada thawai kat khraba lamdam asigi athauba singi mafamda hai leikatuna ikai khumnaba utpagi thauram amanga si thambal sanglen da pangthokre BJP Manipur Pradesh na sellaga pangthokhiba Khongjom de gi thauram aduda party asigi state president adhikari mayum Sarda Devi na luchingduna amadi party gi karyakarta singna pauna brajabasi gi photo da lei sukatuna ikai khumnaba utki thauram aduga mari leinana adhikari mayum Sarda na phongdorakpada Khongjom de na lakpada lamdam asida leiriba irei chapumna magna aikhoi gi ipa ipu singna mareibak nungsiba mareibak ki damak ka thokpa ngamba thauna adu ngasi gi mirol aikhoina matau tamsi pukningda amakpa yaudana ipa ipu sing adugi khongul liduna amata oiba tangdu leitaba Manipur ama ohelasi haina mahakna phongdokhi Samaga ultramangarap suba Khongjom de loinana adumba lamdam masing tamakta thawaina pontha oikraba ayoikraba heroes dumba ningsing numit asida Janata Party na su ba heroes da kai kunna ba utpa adumba sadam jali ma pangthokse Mama leibaki damak kathokpada kanagumba amatagi mafamda changjaroidabani haina Manipur Pradesh Congress Committee gi President MLA Okram Ibobina phongdokre wafam asingasi MPCC na sellaga Imphal gi BT Road Congress Bhavan da pangthokpa chamaga kunthra manga suba Khongjom de gi thauram ga mari leinana mahakna phongdokibani thauram aduda party asigi luchingba kayana pauna brajabasi gi photo da leisu katuna ikai khumnaba utki thauram aduga mari leinana MPCC gi President MLA Okram Ibobina phongdorakpada British ki makutta thigani khangna mikha ponba pamdraba ipa ipu singna British ki mayokta akan balan thengnaki lanfam aduda thawai kat khraba athauba singbu ngasigi mirol singna ningsingba amadi ikai khumnabu utpa oina thauram asi pangthokpani kheba chingda soknakiba Manipur gi aroiba ningtam lanfam da leikidraba athauba singi khobamda chattuna leisu katuna ikai khumnaba utkadaba adu hauzik Manipur gi oiriba fibam asina khudong chadaba kaya leibadagi party asigi office ta oina pangthokpani numit tabala traba British ki mayokta
ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯑꯃꯗꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯆꯪꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ Sahi kayagi mamangdagi Khongjom lan haidana Britishna Indiadagi mathang state mayam sila khang Manipur si iroi ba lan pham haiba tare Anglo Manipuri war haidana Khongjom ja chokna kiba lan pham sina iroi ba lan ni haidana kumba yamna historic oiba numit asi Manipur Pradesh Congress Committee na organize tawbidna khoi ngasi masida pangthuk chabani ayamba matamdadi Khongjom da Khongjom Torenda maduda tarpan katna athauba singi mafamda kok nondana ikai khumnaba utna khoi kero tawjabani adubu hujik Manipur gi lairiba ibam sida sesum khoi gi party gi oinadi Manipur Pradesh Congress Committee na sillaga mafam sida Florent tribute chi khoi kajabani Khongjom Dega Mari Lainana Thangmaiban gi Chairau Singda Leiba Athauba Singi Khubamda Manipuri Students Federation MSF na sillaga haikat laikat tamduna ikai khumnaba utpagi thorama mangasi pangthukre thoramadu Khongjom gi landfam da thawaina pontha pi khraba pauna brajabasi gi mitam amadi atai athauba singi mafamda mahirwe amasung naha kaya yauna CSO singi luchingba amadi Thangmaiban da Leiba club singi thomi kaya na haikat laikat tamkhe Khongjom dena lakpada lamdam asigi apunba saktam da singna rakliba khudingmak aikoi amata oina punsin ngakminarasi Manipur gi tunglam chat safana thamba haibasi lamdam asigi yalhumi sing amata oina thabak tawminaraba matamda da oithokpa ngamgani haina MSF ki maikei digi miyam da pausal pirakli Khongjom De Trust Committee Langthabal Kendruna Susenduna Inglising Amaga Chanipan Marfutara Mathoiki Anglo Manipur Warda Maraiba ki damak thawai katkraba athoba singi haikat laikatamduna ikai khumnaba utpagi thoram pangthokre ngasi Langthabal awang leikai da pangthokpa thoram aduda Langthabal Assembly Constituency gi manungda leiba miyoi kayana sarukya khe puari ga sagonaraba laisang Lisang hiden mapalda athoba singi mafamda haikat laikat tamduna amadi bengun khongduna ikai khumnaba utlaba matungda miyam gi khongchat ama Langthabal awang leikai da laktuna mifama mapang thokhi loinana sarukya khiba singna minute ani tumina leptuna layoi khraba ipa ipu singi mafamda ikai khumnaba su utkhi thoramaduga mari leinana trust adugi chief patron karam nabakishon hai haurakliba mirol singda maraibak maramdam nuksibagi wakhalon fawhan nabagi pandamda chahi khudingi Khongjom De gi thoramasi pangthok lakpani Manipur gi hauzik oiriba fibam asina chahi asidi pak chauna pangthok trabasu ngasi gi thoram asina tronglaubi amadi gelmon gi thodokta leikidraba singda ikai khumnaba utpagaloinana thoram asi makhoi gi damak kathoktuna pangthokpani haikhe maira paibi singyauna thoram aduda sarukya kiba singna chingtam amata oina changsin minaduna aranba tawba sing khandokpa amadi makhoi gi mathakta leingakna mityeng changhanduna hingsa leitaba nungsi chanaba lamdam tangdu leitaba leibak oina na bahotna minasi haikhe hangauda thawto amada koi angani pusi thamna kiba amadi central force na asem thawai ahum afama khandana rosing khibagi thoranga mai na punna sumna koina asi Khongjom deba celebration pangthok jabani tangdu leita draba leiba ki leiriba Manipur situation sida akoina ipa pusing thawna singna koi ina badildan takhaba mareba kanjana bhornabada lami khujo kharna sorba angrezi gi force amabu lantheng nagani hajana songthok kiba mareba ningba koi pa puching gi adugum thawna lingjeledu tungi miron singchina tamja hona bamsong ekoina masa masu moibegi sauthok chabdu utpagalana pangsal sinja langjabani Khongjom De Observation ngasi Juribam District Tashu Pari Puri Athoba Ningsing Loop PPA NL Juribam Nasenduna Ningsing Khul Biodiversity Park Talaiba Ancestral Heroes Memorial Complex Talaiba Berti Kendroje Thangal General Amadi Pauna Brajabasi Mitam Ahum Daikat Laikatam Duna Pangthokre Thoramadu Juribam Dalaiba Tongan Tongan Bamioi Kayana Sarugya Kibagalwina Athoba Singi Mafamda Haikat Laikat Tambada Natana Tarpan Katuna Makwigi Thauna Lingzelbu Ngasigi Mirol the Su Chalhan Biu Haina Suthonike
ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯅ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯃꯈꯣꯏꯅ ꯀꯠꯊꯣꯛꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯏꯊꯤꯜ ꯑꯃ ꯏꯅꯣꯠ ꯑꯃ ꯏꯍꯨꯜ ꯑꯃ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯄꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ प्रजा ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯃꯥ ꯂꯩꯄꯥꯛꯄꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯄꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯒꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯤ राष्ट्रीय समया सेवक संघ RSS इम्फाल डिस्ट्रिक्ट न सिंधुना ngasi चामगा कुंथ्रा मंगा सुबा खोंगजोम दे निंगसिंग पालन थौरम वास्करा प्रभा कोंजेंग लेकाई इम्फाल द पांगथोखरे ngasi की थौरम अदुदा इम्फाल दगी समया सेवक निफुरोम न सरुक यादुना पौनाब्र जबासी की सक्तम दा लेकतुनै kai खुमनब उतके थौरम अदुदा RSS मणिपुर प्रांत की मरु ओइब मियोइ सिंह MM अशोकन लाइवस्ट्रीम जत्रा मृत्युंजया KH बिनंदा प्रांत अमदी तोंगान तोंगानबा थौदांग पुबा मियोइ सिंगसु सरुक याखे खोंगजोम वारगी मतांगदा वरिष्ठ प्रचारक लाइस्ट्रम जत्राना मरिक चुंबा वाफम कया फोंदोखे हुयल लालोंग थांगता एसोसिएशन मणिपुर अमदी थांगता महिकोल अनिना सिंधुना ngasi yumnam huidrom da leiba association asigi sanglenda khongjom de thauram pangthokre thauram aduda world thangta federation gi president dr huidrom prem kumar huyel lalong thangta association manipur gi secretary haikruzam char babu amadi imphal west district thangta association wangwei gi secretary laithangbam chandramanina athoiba mithunglen sing oina sarupya ki Mitei manungga linjen mana kalau nomor bolehna, ningkong koloni manungga linjen mana kalau nomor bolehna, ningkong pun koloni nomor lebak kampung cai bisa, awal mana makut sahih terus tidak bisa, awal yang kayu bukti nanti, pasti kali nomor linjen mana kalau ningkong kurang terkal, ini nomor ini hari na, ayah, amu hanya ikut bukti yang sesuatu korban terlalu ayah isyarat dia mesti rapor ke sini. West Tripura district amasung Khowai district leiba Pauna Brazabasi ki mitamda haikat leikatamduna chamga kunthra manga suba khongjom de gi thoram pangthokre numida siga mari leinana Manipur gi aiba achouba yumnam na iba Pauna haina mingthonba drama gi lairik amasu hongnabi matung ina phongki Puthiba Welfare and the Cultural Society Pauna Foundation Tripura Reform Manipur amasung Gornagar Manipuri Literary Cultural Forum na silaga pangthokiba thoram aduga mari leinana handakta Manipur University dagi jagoi da gold medal ahum fangbang amlakrabi anima khuman thembu ikai khumnaba utke loinana thangta amasung leipak ningbagi jagoi su khudol tamke Pauna Ningsinglu Panil Udharbondna Sillaga Pangramda leiba Pauna Brajabasti gi mitamda hai leikatuna chamga kunthra manga suba khongjom de gi thoram ngasi pangthokre thoram aduga mari leinana UPF ke advisor Khomdram Ratan hai matamadugi ipa ipu singna tungi mirol gi damak nokna thawai katuna Farsi sagai kaki adubu ngasi ekhoi gi lamdam asigi mapi mapa leitraba amagum tuson mansonana isana isagi iramdamda saidangba amagum hingli ngasi pali belengak asigi mapi mapa oiriba singna su ekhoi gi ipa ipu singi puwari neinaduna thauna leina thabak tawba mathau tai loinana miyam gi ihul khangna thabak tawgadabani miyam gi achumba ihau pumnamak malem gi akanba sakti amatana namthabangam de haibasi matam chana ningsing hoba fagani haina magna phongdokhi Kaksingi Machin Manau Chingda Sokna Kiba Anglo Manipur Ward Hawaii Pontha Pikraba Major Mairaba Yauna Lakidraba Athoba Singi Mafamda Justice Committee gi Chairman Joy Chandra Konthauzamna Luchingduna Kog Nonduni Kai Khumna Utkre Thoramaduga Mari Lainana Joy Chandra Konthauzamna Hai Kumja English Singa Chanipan Marfutara Mathoida British ki Lanmi Singna Kalam 3 dagi Changlaktuna Sokna Kiba Anglo Manipur Ward gi
मरमदा मरिक चुमना स्कूल अमदी कॉलेज के सिलेबसटा हापलबदी हौरक्लिबा नहासिंगदा ममा लेबाक नुंगसिबगी इथिल हेना पोकनी लोइनना मतमदुगी अथौबा इपा इपु सिंगबु हेना निंगसिंगनी अखोइगी अथौबा इपा इपु सिंगना तुंगी मिरोल कयादा पिनिंग लिबा पाउजेलदी मियोइबा अमा ओइना पोकलबदी नोंगमदी सोइदना सीगनी अदुबु इमा लेपाक्ति कंदबा यादि हाइबसिनी अदुमकना माइथीरगनी खंगना खंगना ब्रिटिश का लांथेंगनकी इपा इपु सिंगना थमलंबा वाखलोंदा युमफम ओइरगा अखोइ थबक तौगदबनी मणिपुर मचेत ताना काइबे यारोइ हाइबगी थौना लेबा मथौ ताइ मणिपुर थुगाइनबा होटनरकपा मिकुप्ता अखोइ अमत्ता ओइना लेपमिनदुना मणिपुर कनगदबनी इमा लेपाक कन्ननबा फिरेप लौबगी थौनादा सीबा हाइबा वाफम असि नैनद्रबसु याइ हाइबसी ngasi मिरोलना खंगलकपा नुमिता लमदम असि कनानासु नमथबा ngamloi तंगदु लेताबा अमसुंग नुंगसी चानना लेमिनबा मणिपुर अमा ओहेन्ननबा खुंदामिनरिबा फुरुप खुदिंगमकी अचौबा थौदांग लै हाइनसु जॉयचंद्र कोंथौजमना मखाताना फोंदोखी कक्सिंग दलाइबा पीपल्स म्यूजियम अमसुंग लंगसाई थौना कक्सिंग नसिलगा अथौबा वांखै मैराबा पोइला अमसुंग महाका लोइनरंबा लानमी सिंगबु निंगसिंगबगी थौरम ngasi कक्सिंगी मचिल मनाउ चिंग दलाइबा अथौबा सिंगी खुबमदा पांगथोखरे थौरम अदुदा कक्सिंग एसीगी हानगी एमएलए वाई सुरचंद्र कक्सिंगी एसडीपीओ केएच हेमावती अमदी लंगसाई थौनागी कन्वेनर के एसएच राजीव न चिंगबा मियोइ कयाना सरुकिया दुना वांखै मैराबा अमसुंग लानफमदा लेखिद्रबा लानमी सिंगी मफमदा हई लेकत्तुना इकाई खुमनबा उतकी State asida Unlawful Activities Prevention Act UAPA 1967 ge section 43A khudakta chanahanduna पुलिस अहेंब पावर पीबगी नोटिफिकेशन मणिपुर लेंगा की होम डिपार्टमेंट के जॉइंट सेक्रेटरी ने थोरखिबा अदु अंगकबा फावी हाइना पैलेस कंपाउंड लेबा यूथ फोरम फॉर प्रोटेक्शन ऑफ ह्यूमन राइट्स की माइकेडी की फुंगदोरकली हिरमसगी मतंग द फोरम असगी सेक्रेटरी ने थादोरक पचेरोल मन हाई ट्रोंगलाउबीदा अंगांगनी हातखिबा अमसुंग सीआरपीएफ ना मिचम अहुम नोंमैना कापलगा हातखिबा अदुगी अचुंबा वायल फंगहनगदबनी हाइदुना हौजगसी मणिपुर की मफुम कयादा मियामना खोंगजंग संगसिलिबनी तांजासिदा लो एनफोर्समेंट एजेंसी सिंगदा अहेंब शक्ति पीरिबा UAPA गी सेक्शन 43A स्टेट असिदा खुदक्तगी चटनरे हाइना नोटिफिकेशन थोरकपा असिना मियामगी वाखलोंदा की तुजुंगबा पोखले थवोंग असि अचुंबा वायल फंगहनगदबनी हाइना खोंगजंग संगसिलिबा मिचम मियाम क्रिमिनल ओहेननबा स्टेटना लेजिस्लेशन असि अरानबा मवोंगदा सिजनरकपनी हाइना लवी मिचम मियामगी पुंसी अमसुंग लन थुमंगाक सेनबगी थबगसी लेंगाकी तौफद्रबा थौदांग अमनी हाइबसी काउथोकपा चुमलोय मसिगा इरोइनना मियामसु लेंगा डिमांड तानबा याबगी हक लै हाइबसी खंगदुना मियामगी हक अदुबो लेंगाकना इकाई खुमनबा निंगबा थुंगहनबगा लोइनना ngakpi senbigadabani maramaduna UAPA की सेक्शन 43A चटना हनबगी नोटिस अदु खुदकता हंदोकदबनी ट्रोंगलाउबीगी तोंगान तोंगान बथौदोकता मियोइ मंगा हाटबदा चेनबसिंग अथुबदा फागदबनी लोइनना खुदलाई पाइदना खोंजंग संगसिलिबा मियामदा चथरिबा का हेनबा थवोंग सिंग लेपकदबनी हाइना चरोलसिना तक्सिलकली ट्रोंगलाउबीगी तोंगान तोंगान बथौदोकता पिकलिबा अंगांग अनि याउना मियोइ मंगा हातखिबा अदुदा चेनबा मियोइ सिंग चैराक पीगदबनी हाइबा डिमांडा पोटफम फंबी इमा अनिना ngasiदगी खुथांग चरा हेनबगी खोंजंग संगसिनबा हौख्रे चरा हेनबगी खोंजंग संगसिलिबी याइरिपोक तंफा कैथल पोटफम फंबी लुप की प्रेसिडेंट लाइखुराम लाइरेन तोंबिना पिकलिबा अंगांग अनि मिनुंग सिलेतना हातोक पिखिबगी थवोंग यानिंगदे हाइना फोंदोके लोइनना मिहाद अदुदा चेनबा सिंग चैराक पीगदबनी हाइना मियामना तालिबा दिमाना से फंगद्रिबा फावबा युमदा हनबगी महुत चरा हेनबगी खोंजंग संगसिनबा हौरि हाइना सुमहाकना फोंदोके अमरोमदा चरा हेनबगी खोंजंग संगसिनबा हौखिबा अदुगा मरी लैनना लुचिंगबी अमना फोंदोरकपदा इमालेबा किदमक थवाई कटख्रबा इपा इपु सिंगी मफमदा इकाई खुमनबा उटपा हाइबा सिदा अकाइबा करिसु लेते अदुबु मणिपुर असि मई हौना चाकलिंगै मनुंग असिदा वीडियो ऑफिस संगाखिबा दुमक्ति यानिंगदे लेबाके असुक वानारबा मतम असिदा करंबा लुचिंगबा सिंगी इमुंग मनुंगी मियोइ सिंग थोरक्तुना मियामगी इहौदा सरुक याख्रबगे हाइना महांगना पेंदबा फोंदोके नाकलमरोमदा ट्रोंगलाउबी थौदोक मरी लेनना मणिपुर पुंबदा लाउथोखिबा नुमित मंगानिगी टोटल शटडाउन गी खोंजंग असिसु सौगलअदुना मैतै अमदि मैतै पांगलगी मियामना याइरिपो कैथेलदा थोरक्तुना लंबी थिंकी
Manipur Thugaina Hotnariba Kuki Militant Singe Yaifana Hotnariba Luching Basing Amadi BJP ki policy de Koko Mina Party Sigi Matakta boycott Tobani Kanagumba Misak Amata the boycott Tobanati Haina Koko Migi advisor Jitendra Ningomana Fondokre. Trong Laubi Amasung TM Ka Som the Tokiba Todok Adubu Yaning the Fongdok Tuna Kongman Gi John Kuding Maki Apun Bamaira Paibi Singna Sillaga Kongman John Trigi Community Hall the Pamba Wakat me from the Wapamasi Mahagna Fongdokibani Wakat me from Aduda Jitendra Ningomana Makatan Hai India Langagna Kuki Militant Sing Bukulai in a season Aduna Yellow Furup Sing the Chatarakliba Lana Sida Langak na Ying Duna Laibagi Wahan Tokarino India Gi Luching Basingna State Sida Aningba Apamba Kayato Duna Lairabasu Aikwegi Luching Basing Fam Gidama Kalaga Marol Toktra Mui Amagum Lady BJP Namiam Gi Yaifana Bakanba Ngamlak Tabas in Amaram Oiraga Koko Mina Party Sigitabak Toram Kuding Makta boycott Torapani Lengaga Sigimatakta Lakli Batang Kun Manga that Miam Geluina Ajobo Wahang Amahang Lagani Maduda Minister Amasung MLA Singna Logudaba Togdang Amadi Makwigi Aroiba Pirep Sing Khangdokani Hainasu Jitendra Makatana Fongdoke. I want to buy when the command to Uganda, Nasim Manipur, Miam, and Boy Command said, must put it in a hanger. I will write up for the river, cookie militants in the ground. Yet, when the corner river, the Pago, Monkey by the neighbor, boycott of winter. Now we leave Adoba, BCP government police, though, I would never know. I'm going to boycott also. Me in the day, within the day, so within the day, extra thing by the day, Monkey police, go around the police. Mifam aduga mari lainana Kokomi gi consultative committee gi member Sunil Karam na haikibada Tronglaubi gi thaudog adu da khoi saunarba miyam na Gelmonda leiba CRPF camp ta thomjin bada miyoi ahum leikidaba du lona yadaba mawong da khongjang sangsilakpa criminal amagum lauduna ngasi fawba makhoi gi damak karigumba amata lokhatana leiri miyam gi holaksana na hona bada security force na atamna na nongmai kapa si tawhanning de madugi mahut atopa pambay ama sijanaba mathau tai wangjing gi BDO office sangabada Sangana Bohotnabada Maira Paibi Lup Kayana Ating Bapikiba Adubo Singnaduna Nongthaki Lambi the Chatuna office Sangakiba Dumag Luchingba Ama Oibagi Wahan Tok Lady Bara Hainasu Sunil Karam Namakatana Hanke. Chief Minister DC or in other MLA Lucian Bayamano. Dumdam Tawin Tokole, me get Pokole, Lakano Hare, Lakani Hare, Mira Pavin Harana, I put away with the lady in Lapane. That is a Pone, Pimatin Marta. Patuki Kanashan, Holopodo, Adumia, Punomana, Papa with the company TV, Sapang the Dra, Mayan the Minister, Agribo, Iluputta. Mana, Iluputta by Say, Manipur, Pagagi, Miyangi, Makota, my tea around there. Tronglaubi the Tokiba Laibak Tiba Todok the Mui Mangalai Kidaba, Madi TM Ka Som the Mui and Nongwina Kap like a hot Kibatong, the Yaning the Fongdok Laduna, Longmai Furuki, Nupi Sing Nawakat me from Chatakre, Namdulung Women's Society in Sinduna Kuman Lampak Manakta Leba, Namdulung Get up from Kiba Wakat me from Maduga Marilena, Society as the executive member Aguilu Paumina Fundurpada, India Langal Lamda Masida Proxy Warchatha Dunamasing Yam Lavamicham Kaya, Cookie Kulai Piber Singna, Halak Lavafawa, State Sigi Langak Natumina Yang Lady, Masida Gisu, Masida Sunatana TM Ka Som the Cookie Militant Singna Michamani no Wina Captain Hat Kibadusu, Chief Minister Yumnam Kem Chana. Thokan Bani, Chief Minister na Manipur Thokli Beiranga si name Thare Haiduna Ukhrul District ta Chatuna, Miyam Unaraba Matung Tautoga si Thoki Bani, Chief Minister na National Highway Singda, Chatok Sasin Yare Haiba Wafam, Pongdok Laga Kariki Damag, Ukhrul Chatpada Masing Tingam Draba Security Forcing Puri Bano Hainasu, Mahagna Makatana Fongdoke. Tronglaubi da angang ani pikraba mamaga tumraga leiba angang machadubo Cookie terrorist nan bomb kaptha duna hatkiba adu ekoi yaning de haina si hamjabani aduga okrunda khemjana hek chadaga chief minister na chali hairaga kari gi damakta madi security loi na leibani na mangon de kri su tawbangam na ro adubo manipur de peace leire hai begin ma chapani adubo ma na chali bu peace na tre okrunda misam ma la pha mayam cookie terrorist na mukap thalaga hatok pire manipur se Aikoi Paliba government say Moigi, Taupam Tokudu Tauba Haitre, Moi rule Tauba Haitre, Mokoigi Sipra Pel or Haibu Ipani, Cookie sing Moi, Kapaning with the Dum Kapan by Indiana Sanariba politics too, Adukumbadukarisu Udre Duna, Manipurgi, leader Mayam Semikap Topamatam Oire.
Chonglaubi Angani Hatkiba Madi CRPF na Nongmai Kapada Mitam Lake Hidabagi Dr. Trainary Basing, Chairak Piga the Bani Haina Manipur, Chemist and the Druggist Association MCD and a Wakat Mi from Chatakre, Nasika Sampalemism Laikai Community Holder, Chatakiba Wakat Mi from Aduda, MCD Egi General Secretary Khongjom Dizamani na Fondo Kibada, Hausaglam the Masida Chahi Ahum Faraklaba Irangasi, BJP ge ano Balenga Asina Atubada Luisinduna, Manipur Miambu Mahusagi Fibam da Ing Chiknalehan Bio, Chonglaubi the Tokiba Labak Tiba Togdok Aduda Awabataraba Imung Singi Mafam Dasu, MCDA na Sarugyari, Makatana, Laybag Miam na Sangsilak Pakhongjong Sing Dasu, MCDA na Sarugyagani Haina Mak na Fongdoki. Chonglaubi amasung TM ka som khunda thokiba mihat mipungi thodok yaning da fongdok tuna ngarang numidang yairipok Chinglaki Akoibada Maike Yadumgi Yamna, Maira Paiduna Rally Chatkre, Chinglagamadi Akoibada Lady Bag Kul Singi Oiba, Ching Tamgi Miam na Sarugya Duna Chatkiva Rally Aduda Manipur da Central Amasung State Forcing na Chathariba Thong Yaningde, Mihat Passing Atubada Lenga na Faraga, Matik Chaba Chairak Pikadabane, Chonglaubi Thogdok Yaningde, Angang Hatpa Yaningde, TM ka som the Hatpa, Mihat Yaningde, Central Force ke Thong Yaningde, Haibana Chingba, Kolau Kaya Sulauke. Haukiba April Kunma Thoidagi Hauduna Bishnupur District Kening Thau Khongi Manung Chanalaidiba Loktak Project ki Akoibada Laidiba Naga Furup ki Chalinau Singna TM ka som khulda Naga Michamani ambush Tauduna Hatpagi Thaudoka Mari Lainana Lambi Thingduna Pung Humfutara Nithoi ki Loktak Project Lambi Thingduna Khongjong Sangsin ki Adu Loisin Kre Ngasi Loktak Project ki Chingama Sung Tamgi Meira Paibi Singamadi Ningthau Khongi Meira Paibi Singyauna Aroiba Numita Punna Lambi Thingbagi Khongjong Sangsin Minake Ngasi Khongjong Loisinbagi Thoramaduda Aduga Mari Lainana Khongjong Loi Mary Dangmaina Haikibada Naga People's Council gi Makhada Project Lairiba Naga Singna Khongjong asi Lona Yadaba Thong Kaya Kuki Terrorist Singna Chatharabasu Lengak na Karisu Action Laukhati Haiduna Chatharakpani Adubu Khongjong asi ngasi Loisile Amadi Loisinbagi Numidasida Maitei Icholinau Pumnamak Laktuna Sarugyaminaba Sina Aikoi gi Unity Strength Adu Mayek Sengna Uba Fangi Haike Chonglaubi the Thokiba, Thodok, Yaning the Fongdok Ladunangasi, Namboldagi, Bishnupur, Namboldagi, Imphal, Namboldagi, Ningthokong, Fauba, E-Rickshaw Amadi, Diesel Auto, Singtagi, Nambol Punba, 3-Wheelers Association Amadi, Nambol, Kaitil, Lukmai Sintha, Lupna Sinduna, Kolau Kaya Lauduna, Nambolda, Diesel Auto Rickshaw Amadi, E-Rickshaw Ahum. E-Rickshaw 3-Wheelers ke rally chatkre rally adu malom dagi hauraklaga malom bazar nambol bazar oinam bazar bisnupur bazar amadi ningthaukhong bazar fauraba matung ningthaukhong kha khunau dagi mamai leiraga amuk halaktuna nambol bazar da panthungpham oike loinana nambol haw kaithel da wakat mi fam amasu chathaki hairi Piiba ngang sina kaino khangdriba I matumdagi saunaba yoglaiba mama mapana aduga kasulaitana ahing amada attack togduna angang hatkiba amadi paja mayam ama iho horakpadagi mayang sebai kemda sangjalubu matamda mio yhum lagitre kaya amana sokre masi akhoi adugi matik tendre India saka amadi Manipur lengangna athubu matamda asengba uthokpiduna akhoi tangdu leitaba punsi ama ohembiu kaiguma masi makhatana tahon birakpa taragadi akhoi khutta kholai paiduna Imalaba kita makta lanjengner kani apa sih? Mayang punah mana cakiyonya? Kumisi. Chonglaubi Thagdok Kamari Lainana Miyam na Kaukiba Numit Mangani ge total shutdown gi ngasi aroiba numita Mayai Lambi Mafam Kayada Miyam na Lambi Thingduna Kholau Kaya Lauduna Khongjong Sangsan Kre Maralaiba Sing Father of Fauba Miyam Galoina na Khongjong Leptana Sangsan Kigani Haina Khongjong Sangsiliba Singna Thamlake Hiramasida Pauta Mama Bitam hatpa, Yaningde, Bihatpa, Yaningdiu, Angang Ani hatpa, Yaningde, Ukruna Bitam hatpa, Yaningde,
ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ mi hapasingdo puthokpa pame akhoi ngasi tawjari simaksu khoi jambung company hariba laikai asigi apunba maira pai bi singna phamjaba kano ne ba sadam jogi aroiba nimitugi tawjaba ne ba khoi gi je ado khoi nuai tabadi am thina nuai te mama gi matha nungdagi angang ani dubu mama na kolaga tomi ba angang ani dubu bomna hatopi gi bhabe je akhoi yam thamboi so akhoi gi oina ti ado makata na kongjang singero mak support orga adum tharu kya gani akoi lepa laitana ajiki miha pasigi langla langi puthorактri bhawti akoi lepa laitana kongjang changjan jaga neba moina halaju akoi ngaksam thang na ka ju khongom ya koi chukeng leng dal lepa ga laigani adu ka khoi na karuguma khoi na talibi diman miha pu putho hai buje masi hek putho kudraba lengang ga to ko kuting akoi na mayok na raga maira pa bi imai bel akoi me ampuna ngaksam thang na ka bu khongom mamu bu leng kana khoi lepa Jom lo bi thodo ku yan le photo na nasi togi semai jin khong ga batare miyam na hoju jit kongjang jangshili ha batare numin mangani ge sadam manungda miyam na kogi thodo ko yan le photo na sadam asigi ngasi awai bu numit mangani chemno numit sida mayai lambi gi ayam soksi thingkanda kongjang jangshili alu ga fomo sida kongjang jangshili da miyam ga unabgi tanja du ge Mamaroina angang hat ki bu thodugi matang da haibare numit mangani gi set down sing si aroi bunum ni miyam na I hausi support organ junction biri ngasi phawbada miyam talibu demand adudi pi badi ngamdri makhata na karam mo kongjang junction ku matam da support tawni thandi bu kari kai haibini masi laibaki oba thogai kaya akoi gi iramdam sigi akoi gi mantri mandon de akoi thajaba laitre adubu iramdam bu nungsiba ima ibel isin naw kaya na thogai kaya pukhalakana mathang khongjang jangjalapa matamda lamdam asomda leijariba khoi haibadi kaksin district amasung Imphal West ani na punjalaga khoi sidasi apunba khoi khongjang he jangjanjabani masi sinna thawai na pontha oraga su isa ani isu ani du na natte tangkul ani du da natte handak aduga khoi khongjang loi ahum pendabadagi angang leitabadai chakhiba moi du da natte akhoi su chiraga su akhoi ileiba iramdam gini aduga na pendaba themchangi thong pendaba ngarang na handa thokiba block sangba bagini haidana miyamna yadre prajana yadre haragadi ai mapi mapani ko kaligeno aigi prajasni yadri haibagi wakhalon khandana ai MLA ni ai minister ni ngammi haibagi matagum tawdudi level miyam da chingabani ma matik chadabani ma moral gauna mathana yana thokadabani routine ba pam da ba mayam sina pen da ba khoi chaw na ro mama maya ba khoi che thawai thang su yare iramdam gi damak ta haidam masi chong thola abani okay miyam ko gi sarkar hajab amadi man khre ha batare ke happy ni ndu ki mata sarkar na ko gi mate di pire response ke happy ni akoi moina hek tawbaga thangdo ama thokpaga akoi paisa piraga yasanani khanba adegi he hairagana case NI da sinagani haiba NI da case haugi ba kan gi thangdo yama NI da sinagre atuba matanda mi hat pa puthokpiu mi sam hat pa koi yaningde NI da sinagre haiba wafam je aikoi gi motadi thangdok se namjan grani haina haibani haibase akoi gi thamoi da thanjai aduna atuba matamda akoi gi mi hat pa puthokpi duna dandi pibiu natragadi khongjal loi kayana sangjalak ba khongjang khuding makta akoi chengmai jin punba kakching district da leiba imai ben akoi khuding mangna
support tawgani sagatgani haiba wafam se media thong thamjari ai ke haibi ni maroina lenga ke market gi di matam khre PPU haibi gi wafam phongdoi haiba tare adu matam pi basi lenga na matam PPU haiga su makoina phongdor ko wafam sina miya na pi na bi changi no mon ngi hengat bagi mami tare ke haibi ni mama ama oina khusu masi pen daba nuai to phongdok sari okay miya na no mon ngi pi na bi hengal haiba tare lenga ke market gi thamlai bo wafam sinda pi na bi hengal puna maram mo kanda हम पाइरिबा मिनिस्टर इंक्लूडिंग चीफ मिनिस्टर हम थादो हाइबगी खोलाउ सिफाव लाकपने हाइबनी अदुना मखाताना लेंगाकना मियामना पामबगी मतुंग इना थबक खरदी थवाई याउना पुक्सेल सेंगा तौबगी तंगाई फदबल लेरी वीडियो जर्नलिस्ट नीलचंद्र गलोना पवमजुरी बाई केतुमयम प्रेमचंद SKTV न्यूज़ सेमाइजन चलिबा थासी की तांग तरा निपान दा TM का सोमदा कुकी खुलाई पाइबा सिंगना एम्बुश तौदुना तमथीना हातोपिख्रबा चिनाव संग सुगुंगनाव अमदी यारुंगम वाशुम अमदी ट्रोंगलाव बिगी थौदोकता लेखिद्रबा सिंगी थवाइना मापुगी लेकोलदा इंगना चिकना लेननबा अमदी लेखिद्रबा अनिबु इकाई खुमनबा उत्पा ओइना नागा वेलफेयर मणिपुर यूनिवर्सिटी NWMU ना सिंधुना ngasi मणिपुर यूनिवर्सिटी के ट्रैफिक आइलैंड दा मैरा कतुना इकाई खुमनबा उत्ख्रे अमरोमदा ट्रोंगलाउबी थौदोकता कुकी सिंगना पिकलिबा आंगांग अनिबु बोम पोखाई हंदुना हातखिबा अमदी हौखिबा तांग तरा निपानदा उखरुलदा कुकी खुलाई पाइबा सिंगना एम्बुश तौदुना तांकुलगी मियोय अनि हातखिबा थौवोंग असिबु यानिंगदे हाइना ngasi थांगमई बंदा लेबा मुजी खुंदा खुनसिगी नुपी मयामना थोरक्तुना लेखिद्रबा सिंगी बफमदा मैरा कतुना इकाई खुमनबा उत्पा ओइना मिनिट अमा तुमिना लेप्तुना अवाबा फोंदोख्रे ngasiगी थौरमदुदा नमथालोंग मुजी कबुई खुलगी वुमेन सोसाइटी के फॉर्मर आसिमलु रेनमैना किबदा कुकी सिंग ना मिचम दा चथरकलिबा एतेगसी खुदकता लेप्ट्रबदी मणिपुरदा खुंदारिबा मियामना अमत ओइना हौरकलगनी हौजिक लैरिबा फिबमदा कुकी सिंग ना चथरिबा थवोंग असि खुदकता लेप्ट्रबदी मणिपुर मियामना कुकी सिंगी मथकता लांदारगनी हाइखे कुकी इजा सिंसु लेपिरो मोय लेबलक्त्रदी अखोय मयाम से सब मानना इहौ हौरादी अफब ओइरा ओइ अखोय इमुंग अमतदा लैमिनरगा सुमाइना तौबसिदी अफब नते अखोय स्टेट अममम लान तौनब नते मणिपुर मचा पिसक पिकपसिदा नंगी आइगी कांगरुप अदु अदा हाइन नाइनरगा तौरकपसिदी अफब ओइरोय इशोरना नखोयगी मथक्तसु वाये लकबा ओइसनु अदुगा नखोयगी कुकी सिंगी वखंदसु इंग तप्पा हाइबसे हुरकपा ओइरो ngasiदगी हाइदना इमा अखोयना पांथोक साबनी ट्रोंगलाउबी अमसुंग TM का सोम खुल मिहात यानिंगदबा मदि लेखिद्रबा सिंगी मफमदा अवाबा फोंदोकपा ओइना कैसामथोंग कबुई खुलदसु मैरा कटबिगी थौरम पांथोख्रे कैसामथोंग कबुई कम्युनिटी हॉल ममांगदा खुल असिगी मियाम थोरक्तुना थोरमदुदा अमता ओइना सरुक यामिनके लोइनना लेखिद्रबा थवाई सिंगी मफमदा इकाई खुमनबसु उतके थौरमगी सरुक अमा ओइना मियाम अदुना कैंडल लाइट पाइरगा कैसामथोंग कबुई खुल अमदि याई स्कूलगी अकोइबा मफम सिंगदा खोंगचट अमसु चटके पांथोकिबा थौरम अदुगी मतांगदा कैसामथोंग कबुई यूथ यूनियन गी प्रेसिडेंट January Goldmine na wapom kaya su fondorake. condolence haibitare mera pariga sum chali se kari gino da koi idam dam da lebak thi ba thodo haisra khun da lai ki ba rong lau pi gi agam sa lai ki ba maya ma du gi nuai da ba phong tok pa se koi sin su phong tok ta na ko maya se pul laga ke da tor ga koi maya se condolence ma sam da lo se na koi kun sin na ko chapani Hauzi pau gi mar khana ten ba break amatang lomina se SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adum su yawiu
Akupa Marolgidamak, mobile number 7005-259-437, Natraga 8974-209-157 da call taubirakuna khangbiba yagani. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare. Break matung namu kahna taramuk chari makhata pau pizari. Isagi amadi sagai gi yek salai pari puri ningthi na khangba amadi yokhat pa mathau tai haina Rajya Sabha gi MP ningthau sana jawbalai semana phongdokre wafam asing asi thodam sagai apun balup thosal lingkhat khibagi anirak suba kumon thoram ga mari leinana pangthokpa thodam sagai hauраklon amadi khundalon haina mingthonba seminar haudokpagi thoramda mahakna phongdokibani khurai athoba community hall da pangthokpa thoram aduda hanagi minister Okram Henry amadi Thousal gi president Dr. Thodam Nandababu susarkyakhe Nauna semgat sagat pa loiraba thodam haibong makhung sangaba yauna pangthokpa thoram aduda ningthau sana jawbalai sembana hai matam amadadi sagai amada angang unaba luhongba amadi leitaba yawu matamda sana konungi puyada sagai adugi miyoi amalaktuna ikhatlamki adubu chatnabi asi hauzikki matamdadi leitre maitei ama oina yek salai leiba maramna sagai gi puya semgatpa yamna mathau tai haina phongdokhe 사계기 부야 생것듯이 생생보다 마치 하는 산악 공동도 떨어 사계기 매암 시기 부야시 이컷바 부야 셈바 아데 부야시 좀 따뜻한 붙어듯이 아두부 벌써 이 양카이 홍포기 마망덕이 된 마시기 짜내비세 까이드래 야 파전에 떠오른 것에 짝팔럭 하이거드라 나트라가 이거는 그냥 타워이루다 하이거드라 허지 딸리 허지 꼬롱단 내리바 이거기 사계시기 부야시세 업투데이트 오이드래 कोई मैतई है पोस्ट ने हेक लेरिबा मखै कोई येक सलाई नाइबा अदुगुबा कांगलुप निना कोई हौरफम मागी सागे दुग हौरफम माई सागे दुग अहलमन मरु ओइना पु हाइबा मसु मयाम अदु अहलमन सुन खंबिरमनि पु अहलगी पु याइमगी पु अतोनबगी अदगी अदु ताबगी सुमाइना बसी मखु हाइबो मखों ताबा अदु हाइबिरु सुमाइना याम कुमना लेबसे मांगिदौरे मसी मांग्रगदि कोइसे मैतई कोइसे हौरफम खंगदबा इपा इपुना थंबिरमद्रगदि फै थंबिरमबि पोतो आइकोना सेक्शनदबदि मांगहनगिदौरे अदुन मसे सेंगसिन लाउबसे सुमाइना कोइ थौदामगि तौबिर सुमाइना सागै फाना यामना मसे कोइ हौगिति मदु सेंगतपिरे ngasi lona thingkraba lal holup ke YKL gi kuntragani thoi suba mapokumon numit kamari leinana lup asigi chairman na Manipur amadi Wisya gi leibak miyamda chawkhatpa mai pakpa nunga yaifaba chahi ama oirasanu haina yaifaba hosel pirakli kangle yawol kan nalup ke YKL gi chairman NOK na khujek pidunat ngasi thadurakhiba yaifaba hosel cherola Yawol gi thabak thogwai da thawaina pontha pikraba yawol pumnamaki mafamda yawol gi ikai khumnaba ulakhi chairman amakha taraduna chahi ahum saidang fam singda awaba khangliba lanjen loi pumnamak yamna thuna masa masa gi yumda hanjin bangamba oirsanu haina pokning thogat wahai pirakli kuki maitai lan gi wahan thoki matang da paladuna center gi luchingba singna ngasi maitai kuki hatnari ba furup sing asi chahi mari manga adum chathakbat Chathabani Hauziksu Tathakigani Prime Minister Narendra Modi na Jiri gi Jakuradhor Karongdagi chahi humphumanga surabi ahal ama yauna nupi ahum angang tha nipan gi angang ama yauna angang ahum phaduna pukhraba pukhraga tamthina hatlaga turel da thadarakkiba thongdokta tronglaubi da thamanga gi angang nawa amasung chahi manga gi angang macha ama punna angang ani rocket kapsinduna hatkiba thongdokta awaba phongdoktaba si Kana di haina khanbagi mawongni makhoi gi policy di aikoi gi inat ki saktam muthatlaga mayangi nat onthokpani India gi luchingba singna leibagasi dharmasala nate mitop ki mithung fam nate mitopum namak tanthokani lauri adubu Manipur dadi Myanmar dagi Bangladesh dagi kuki miyam pusalaktuna khunda hannanaba policy tawri NRC tawbiu haibada yadri masi contradiction nate wakhal tana toba policy ni India na Manipur da hauzik sathariba policy asida aikoi masel hatna ba tokhan bakhakta nate
hatok han bakata nate kuki bu Manipur gi paramount power oina semgat pagi aronba policy ama yauri Indian colonialism gi makha da leirabasu aikhoi gi saktam ngak nanaba khunai gi uchal kaidana ba masung aikhoi gi pangal hantha khidana ba honagadabani नीबगी हैनबी मीगी सेल हाटपा नमथाक तौरीदबनी अंगांग सेमगतकदबनी खुनाईगी अपुनबा सागतकदबनी हाइना चेरोलसिदा पलकली मणिपुर बीजेपी मखा ताना माई पाकनी हाइबगी थाजब चाउना लेबदगी सेंटर की लुचिंग बसिंगना मणिपुर मिराइब ओइरमले हाइना आरपीआई अथावालेगी नेशनल सेक्रेटरी महेश्वर थौनाउजमना फोंदोरकली ngasi khongjom dega mari leinana maheshwar thongnawjamna video gi khuthang da thadorakpa warol amada chahi ahum rom faraklaba manipur gi irang asida BJP gi luchingba sing maruina prime minister amasung union home minister na taraina lauraga lakli adubu west bengal gi state assembly mikhaldadi BJP maithi ba yade haiduna पार्टी की अरई बिलुचिंगबा खुदिंगमक वेस्ट बंगाल द चतुना नुमित खुदिंग की मिखल की रैली द सरुक यारी मसिमक वेस्ट बंगाल की मिखल द बीजेपी फिबम लूना लेबदगी सेंटर की लुचिंगबा सिंह स्टेट अदुदा हुपचिनरपनी अदुबो मणिपुर की हौजिक ओइबा फिबम असिददी बीजेपी की ओइना मिपाइनिंगाई थवइना लेतबा अमदी सेंटर न सुमपांगल लेना उबदगी पार्टी की लुचिंगबा सिंह स्टेट असिदा लाक्तबा ओइगनी मणिपुर की हौजिक ओइबा फिबम असिदा बीजेपी की एमएलए सिंह सेंटर दा ग्राउंड रियलिटी की रिपोर्ट तमद्रबरा नत्रगा एमएलए सिंह थोकपा तौगनी पार्टी की मपांगल यामना कल्ली हाइना पाउदंबदगी ओइब्रा हाइबसी हंगनिंगाई ओइ मागना मखाताना हाई लोगी वांगबदा टेररिस्ट सिंगना चथरकलिबा थबक सिंगदा मिलिटरी क्रैकडाउन तौबगी महुद लंबी सेमली थोंग सारी हाइना लेरिबासी मियाम असी करी ओइना उरबगे थोकलिबा खुदिंगमक सेंटर की लुचिंगबा सिंगना मरिक चुंबा पाउ तमगदबनी पीगदबनी मखोइना मणिपुर की फिबम असी खंगलबा मतुंगदा लमदम असी लुमना लौरकदबनी मरमदुना मणिपुर दा लेरिबा बीजेपी की थौमी अमदि लुचिंगबा सिंग अमत ओइना पुनसिलगा मणिपुर की असेंगबा दु सेंटर दा खंगंदुना मियाम की अवाब को खल्लु हाइना महेश्वर थौनाव जमना मखाताना फोंदोखे वेस्ट बंगाल की इलेक्शन दा बीजेपी की नेशनल प्रेसिडेंट याउना होम मिनिस्टर अमित शाह याउना प्राइम मिनिस्टर नरेंद्र मोदी याउना कई सोई गदगे हाइदुना मखोई नुमित क्या रैली तौदना येंजंदना मखोई हुजी चथरीब सी वेस्ट बंगाल की लेरिबा बीजेपी की लीडर सिंह कार्यकर्ता सिंह एमएलए सिंह दुना पाउ पीबदगी ए खोई बंगाल से सोइदोरे को सिना खोई याउद्रदी याद्रे को कुमधबिरो नैनरसी हाइबगी दमक्ता मखोइना कीबदगी वेस्ट बंगाल कुमधरगा नैनरिनेब दुमाइना अखोई की बीजेपी की पॉलिटिकल लीडर सिंह मणिपुर की थोलइब इरांग अद्याम कुइरबा चही कुइसलपसिदा होम मिनिस्टर न ओइरो प्राइम मिनिस्टर न ओइरो बीजेपी की नेशनल प्रेसिडेंट पारिबा टॉप लीडर सिंग न ओइरो अखोई मणिपुर दा बीजेपी की कयम मिपाइनिंगाई लेते लाकदोरी वेल इलेक्शन दा सुदुम काजनी मराय मम काजनी हाइबगी दबरा हाइबगी इंपोर्टेंस पिरक तबरान लवे कईगिनो हाय मतमदा ngरang nahan da angang chamjara tumdan leiba angang ani hatlibani bom yauna hatlibani makoibu saurapatagi torpa matamda innocent civilian ahum amasu leigidrabani aduna sigumba makoibu hatliba bom to na हालिबसे टेररिस्ट कुकी इलीगल इमिग्रेंट सिंह सिना तौरपनी हाइबसे लोई खंगबा गातनी अदुना सिगी चप चाबा रिपोर्ट अमा अखोय सुमाइन तौरेको अदुना अखोय सिदा लरिबा सेंट्रल फोर्सेस मैम सिना मिलिटरी क्रैकडाउन तौलगा कम्युनिटी मगी मायोक्ता नत्तबिदा टेररिस्ट सिंह दुदंगदी मुथतनबा तौसिको हाइबगी पोट अमा फजना थमद्रिबसे करिगिनो ममा पुकनुंगदगी फिबम चादना ताइबंग फाउरखिबे जरिबाम हायर सेकेंडरी स्कूल दगी मखोंग तना इरगा चाहि असिगी कोशेमना लौबा क्लास 12 एग्जामिनेशन दा खुमुकचम बिनिलाना जरिबाम डिस्ट्रिक्ट की ओइना कॉमर्स स्ट्रीम दा टॉपर ओइबंगम लखरे जरिबाम डिस्ट्रिक्ट की बाबूपरादा लेबा खुमुकचम बिजोय अतोपमिंग बोलाय अमदी नावरेम बोबिता अनी की अमत पोक्सबी मचानुपी बिनिला खुमुकचमना हंदक हाइदोखिबा क्लास 12 एग्जाम की कॉमर्स स्ट्रीम दा मार्क चादा हुमफुतरे दशमिक मरी फंगदुना फर्स्ट डिवीजन दा पास तौबंगम लखिबनी हाइरी केएच बिनिलाना महा के अरोब सब्जेक्ट सिंगी मनुंगदा कंप्यूटर साइंस दा लेटर मार्क फंगबंगम बखक नतना जरिबाम डिस्ट्रिक्ट की ओइना कॉमर्स स्ट्रीम दा टॉपर ओइबसुंगम लखले हाइरी हिरमसिगी मतंग दा पाउमी सिंगा उनबा अमदा बिनिलागी अपोकपा मदी अपोकपिन हाइखिबदा ममांग दा बोशेमना लौबा एसएसएलसी एग्जाम दसु इचाना कस्तूरबा गर्ल्स हाई स्कूल दगी एग्जाम थादुना फर्स्ट डिवीजन दा पास तौदुना सब्जेक्ट खरा दा लेटर मार्क कया सुलवरख्रे हंदक हाइदुखिबा क्लास 12 असिदसु सब्जेक्ट अमा लेटर चतुना फर्स्ट डिवीजन दा पास तौरकपा असि उरगा अइखोइना थेंगनरखिबा अवाबा मयाम पुमनमक काउथोकपा ngamlakpagum tawi haiki मफम द जेंगा मोइना क्लास से सिनबीएबा मोइगी सेकेंडरी की मनिंग लोंदा सिरी कुमधरगा क्लास मैम लेबा
aduga tawradi ma kumdo kumjin da nungai te na ko aduna atopa mathak ta class ka je phajana sinbi magi phambam khotpam se phak tharaga moigi met ka piraga phajana phamali aduna ai Jirbam higher secondary gi leiriba oja sing teaching staff non teaching staff loipanam bu thagachari mi ga mimana draba isa nupi amabu kamaina mi ga mimana hangadagi haibagi kaino da ko moina tawbirakhiba engonda mateng myam kaino da khallorga hujik sum pukning ga yam nungai bam phawi ko Benila Khongjom na hai ki bada aina handaki class 12 ki exam da first division da lak pangam jori basi aibu takpiri ba oja singna aibu school da chatrabasu personal oina online da takpi tambi ki ba aduna oirak pangam lakhi bani makhata na jiri college ta bcom tam tharaba matung afawa business women ama oiba ngamna na ba honaning bagi apamba lei haina fondoraki Sahi asigi Council of Higher Secondary Education Manipur ko semna lauba class 12 ki exam da science stream da ahanba position tarakrabi wangu tera hodam leirak takhelambam kalpana bu ngasi wangu gi miyam na pukning thogat po oina taram na okre wangu youth front na sillaga wangu da leiba ima tamfa lairembi harau pung da pangthok pathoram aduda kalpana da khudol pot sing pi duna tungi punsida hena mai pak pa misak ama oiba ngamna ba thauzal pi ki thoramadu da commerce school gi mahairoi ama soi ki bi takhelamam kalpana na hai ki bada angang oiringai dagi hona lairik laisu gi lamda apok pi anina kari da soi ki dagi haiduna kupna senabadagi ngasi gi thak asi yorokpa ngambani sotharaba iramdam wangu asi amuktang di mingchet puraktaba yadi haiduna honarakpa galoina na comment ki oza singna su ningthina takpi tambiraki pumnamaga sigi mateng na ngasi mai pak pangamlakki bane mahaki punsigi pandam fangdriba fawba makhatana angamba thakta honaki gani hainasu kalpana na fongdoki moina ei tapagi matam sangjadrasu ima ipana larik ayona haidrasu isana bu yomingagadi aina phasana hona biraga pandamdu yobangamnina khalle aina first position taba ngamjabai maramse akoigi wamu sibu jingkhatnaba mai paktaba yadena khala kanwa tona je duga committee oza guru namsu aibu phasana takpi tamiraga sigi phibamse lolapane haraga sida nusinjani Chahi asigi kosem na lauba class 12 exam gi art stream da mari suba position gi mafam kanba ngamlakraba Salam Robinson taram na opagi thoram mama ngasi thamna pokpi youth workers club amadi thamna pokpi nupi aifa marup na sillaga pangthokre thamna pokpi youth workers club ki sanglen da pangthoki ba thoram aduda Salam Robinson da khudol pot sing pi duna pungning thawatke thoram aduga mari leinana Salam Robinson na phongdoki bada angang oiringai matamdagi hauna mahak lairik laisuda mithoi mihen bahaiba adumakti oirakide class 10 gi exam da mahak na thamkiba pandam adumak yorokpa ngamkide madudagi mahak hena honaningbagi wakal fauraki mahak na ngasi gi thak asida yorakna ba honabada tronglawbidagi mamanaba amadi mahaki apokpina su chauna mateng pangki mahak na class 11 amasung class 12 tamlakhiba Enlightened Knowledge Higher Secondary School ki founder vice principal amadi oja singna panglakhiba mateng kaya duna shu mari suba position da yorakpa ngamkibani haiki mahak angang oiringai dagi hauna army officer oiba pamlaki adubo Manipur gi hauzik oiriba fibam asida lawyer ama oina miyam gi mateng pangani haina Robinson na fongdokhe Karigumbai gi tangkang amada ai marup ama thenobadagi sabungbam karis marup tugi support moi parents ai dei trongawi dagi sabungbam rajen ima yunina nawlem thamba tombi ima amadi pani jai gi sigi yongna thasi am matek pamdaki hoi school oja sing amadi hostel dugi oja sing jo ai dum yengshin biduna lai ai gi na extra haragadi ai matam pulam utai free matam lehende anama matam dai tonta campus manung leba room amekta da classroom amal chang ai dum ai ge awatpa leba sing dai tonta dum oja sing ga tawraga ai tana jaraga dum honale makhata nai lo da tamaga Manipur gi administrative ma paraga ai tongi leba ki seba Imphal West District ki Kamong the Puksabi Valentina Maisnamna
Management Studies da PhD ki doctoral degree fanglakpada Kamong Youth Welfare Club KYWC na taramna oktuna pukning thagot kre. Kamong Maistam Laikai de Laiba Kamong Youth Welfare Club ke loisang dangasi Valentina Maistambu okpagi thoram ama pangthokre club asigi hanagi president Lema Pokpom Ranjit hanagi secretary Mayang Langbom Gopal amadi Jinga Khamsana Jauba Trust ke president NG Tomana Mayai Tangbal Lauduna thoramadu pangthokhe loinana KYWC ke general secretary Lema Pokpom Imogen Maitaina keynote address piki thoramadu da PhD fanglakrabi Valentina Maistam da KYWC amadi Tin kiba miyam na kudol pot sing pi duna pukning thawat ki. MPSC na lauba Manipur Civil Services Combined Competitive Examination MCS CCE 2022 da Taragatarit Suba rank ta Yaurok Pangam Kraba Aditya Rambambu Sainik School Imphal ki Principal Colonel A Rajibna Thagat Perform Rakli. Sainik School gi Nifu Suba batch oina kumja Englishing Tara Nipan da pass Taukiba Aditya Rambamna Mai Paglak Pahaibasi School Asigi Ahen Bamingchat Ama Hapak Tuna Sainik School gi Fraternity Bu Awang Bathag Amada Pukhat Piri Haina Colonel Rajib Singh na Thagat Perform Doke. Aditya Rambam gi Apokpa Rambam Romelasi Sainik School Imphal the Senior Master Ama oina Thabak Tauduna Haukiba Chahi Kunma Panasi School Asigidamak Kathoknaga Lakpamioini Aditya gi Apok Piasina Lamsang the Laiba Praza Higher Secondary School ge Principal oina Thaupuduna Mahiroi Kayabu Kunai Asigi Changbamioi Amamam oina Bahotnabada Achoba Taudang Lauri Hainasu Colonel Rajib Singh na Makhatan Thagat Performdoke. Chamaga Kuntra Manga Suba Khongjom De Thoram Galoina World Book Day gi Thoram Ama Sahita Thaupang Loop Imphal Nasinduna Manipur Press Cup Kilok Tak Hold the Pangthokre Thoramaduda Lamda Masibu Ningkha Tambalibak Ama Oina Bahotnabada British ki Mayok da Lanthing Nakiba Athauba Pauna Brajabasi ki photo da Sarukya Kiba Singna Laisu Katuna Ikai Kumnaki Loinana Tronglaubi ki Thakdok da Laiki Draba Miyoi Singi Mafamda Awaba Fongdok Pagi Thoram Ama Supangthoki Ngasi ki Thoramaduda DM University ge School of Humanities ke Dean Professor S Lanchen Bamaite Sahita Thaupang Loop ki President Tongbram Amarjit Amadi Sahita Academy Awardee Birendrajit Naurem Su Sarukya ki Khongjom gi Khebaching da Sokna Khiba Manipur gi Aroi Balan from da Thawai Kat Kraba Thauba Singh Buning Singh Duna Oinam Chitaranjan na Wafam Kaya Su Fongdoke. Assam Cricket Association na Yumbu Oiraga Guwahati gi Judge Phil da Chathariba Anirak Suba Under 15 Girls Northeast Rising Cup 2026 ta Manipur team Mai Pak tuna semi-final changbangam khrei. Tongan ba cricket team Nipan Saruk Gyaraga Chathariba Kabasi Group A gi Aroiba League match ta Manipur na Arunachal Pradesh po wicket manga da maikhiba piduna semi-final changbangam kibani. Match adugi ahan ba innings ta Arunachal Pradesh na hana batting taubada over kuntra manga da ball Over Kuntra Mangada all out Oiraga run Chamaga Ani Lauramki Madugi Paukumda Manipurna over Kungani Thoida ball and over Kungani Thoiga ball Anida wicket Manga out Oiraga run Chamaga Humlauduna Metadu Mai Pake Metadu da Manipurgi Yumna Ichapamuna wicket Ahum Lauki Bagaloina na Livestream Kalpanana ball Nifutareta run Kunmari Lauduna run Kwaidagi Yamna Lobusana Royke. Howzig loisilakpada maroiba pausing amuk hana pizari. Governor Ajay Kumar Bhalla amasung Chief Minister Yumnam Khem Chana lutingduna athoba singgi mafamda haikat laikat tamduna Khongjom War Memorial Complex ta Khongjom degi thoram pangthokre. Manipur Lengakna UAPA ki Section 43A Chana Handuna Police ta ahenba power PBG notification thokibadu Youth Forum for Protection of Human Rights ki maikai degi yaning da bufundu. Amasung Chonglao bigi thagdok ta miyoi manga amadi TM ka som gi thagdok ta miyoi ani laikida bigi thawong singbu yaning da bufungduk laduna tongan ba mafam da wakat ni fam chathak. Matang asida bulletin asilo Zare, Manipur Miamgi Punsida Kwaidigi Henamarueba, State Sige, Lebagasi Yamadi Malimgi E. Pau Singidamak, SKTV News Po Meeting Tadron Lebu, Pumapomukana Kurumzari.